Huzikse akhoi Athouba AMADI ai samak Geneva da United Nations ki Human Rights Council da India ki Universal Periodic Review marirak subo ina review to process da akhoi participate tawjari akhoi TOMTV na masibu live telecast tawbini ina hirak process da akhoi haingai leitana thagat phongdok chari Universal Periodic Review haibise chahi mari makhai khudingi Laibak amamamgi laiba human rights situation se atopa malemgi laibak mayam amuna review tawbani aduna mayam punamak India gi review mari rak suba tawba seisa mai tawye haido punna yengaina se athoba kai haidi leina hoji bauda akoida phangjaba confirmation da TOMTV na live stream tawbirani na takire do atopa TV channel even ISTV su tawne na paulai adu atopa TV channel sing su tawira kanda masi Manipuri miyam da Hoji Chathariba aikogi session asida kamdona India gi government na human rights protect tawna bagi moina lokhaliba thabak thoram sing miyam na pen da bagi report miyam punna aikoi review tawminara kanda recommendations lakani ano high report sida aikoi Manipur matam sang na aikoi da armed conflict na aikoi victim moiraga kui na lerak bagi madugi chai kai phu ya phangaga lakraba kunai amana high reports lekin nanthok ngam na bu hona badai koi India bu convince tawba amadi henna better place ama henna na bu hona da koi mai kai degi maroina civil society coalition for human rights koi Manipur de leiba tongan ba civil society organization mayam na punjal laga sem gi platform sigi kuthang da koi ngasi taung Babloo de hakna represent tawraga perform sida session yawa lakchabani foreign session loiraga mu mayam da overall report so mo kai thamna ba hona jan session holding da kai momtang thamjaw nung maina hoji akhoi thupna haibi badu maina written submission pibada lamna ai boina session holding da pikhat pada Germany na pikhat pada mogi issue number 1 da armed forces special powers eki wapam si panbire amadi USA na su United States of America na su akhoi impunity mayam ama leidiba sigi matang da Upspagi Makada Labor impunity Matanga, India government na local labor masi thengna bagi matanga local labor public forum singu target pongdopa amadi CRPC 197 ni makada impunity lokthok na bagi wafam sing na chingba yauri aduna mayam malemgi lebak mayam na India gi labor human rights situation se karma mo de yengi hebdu khoi mayam mi jeng tamina se thank you